Naga taruki thawa yaudrba hakchang sing verification tawduna post mortem loi khrabasu imung manung singna hakchang laudri James ki moke akoibada security force na ngak sen bagi thabak sathari haire Manipur asi ahum thona khaidokpaga pangkhak oire official oina lauthoktabada ngaire Manipur kanga harabadi miyam gi khutta leire hana veteran politician Okram joina phongdorakle yum mama mai chakhre ngasay pung ni pang minute kun rom taba doi da jiribam railway station manak sanakhong da leiba FCI parking manungda mi lenari ba yum ama mai na chakhre press na phangba paw da yum mai na chakhe ba do electric short circuit gi horokpo oigani haina thajanare mai chakle haba paw hek phangba ga manak nakpa da miyam amadi fire service ki tim lak tu na mai kan bagi thabak sa thakhe thodo du da mi di aswapan amata yaukhe ba leite haide Naga misam taruk tamthina hat khibagi thodok parliament ta pukhatkani haina Bimolna phongdokhre Kuki khulai paiba sing nami hathina hatok pikraba konsa khulgi victim family sing amasung irang namaram oiraga khullasidagi lanjinaduna makhanda changjafam lauduna leiriba sing ngasi lok sabha ki MP Bimolna hakthengna unakhre loina mihara sigi matang da parliament ta pukhatuna sabchan athengnagani haina thajaba pikre lanjinaduna leiriba sing aduna makhoina thengnariba awaba amasung khudong chadaba sing maroina Kuki militant singna Naga misam taru adu tamthina hat khibagi wafam kya MP da pukhaladuna mihara sida senariba sing khudom bi thinduna taklaba phawba lenga ki maikai dagi athuba positive oiba action amata lokhate haina pendaba wafam kya pawdam lakhe wafam sing adu tarba matung MP Bimolna haikibada mahana ngasi mafam aduda makhoiga unaba lakliba du miyam ki mihut ama oina lakpane masi mahak ki mathawni Naga misam taru hat khibagi thodo asida mahak tumina leiroi parliament ta pukhatuna sabchana thengnagane Parliament ki makhok tongba sing da so wafam asi pukhatkani khunja singe maikai dagi mihat pasing adu loina masak khange thodo adu da lailon wifi dagi police personnel amasu yawi haina sarkar da khanghalaba phawba action amata lokhataba habasi mahaki maikai dagi su yanindaba phawe adu boy khoi tumina leiba yaroi justice ki damakta chapchana thengnagadabane thodo se general singi damak chapchaba action lodana tokpa yaroi action loba habasi natana atopa option amata leite mahana angamba thakta thengnagani haike su pe khudakta abrogate tawduna lona yadaba lup singni haina lauthokuna ben tawgadabani haina lup mangana phongdokhre Mamang thame tarawumdugi numit chungba doida Kangpokpi district ki manung chanba leilon bai phai khulgi nupi singna pharba matung arm militant singda sinakhiba konsa khulge miyoi taruk pu miyoi bagi minuksia mata utana makak thattuna hatlaga sinarakhiba thodo ase amuko amoba kohar MSF amasung poirei leimaron mera paibi apunwa Manipurna akanamo ongda yaningdaba amasung awaba phongdokle haide lup singasna ponna thadorokpa joint statement amada haidbadi asigumba hingsa yai tamba miyoiba khunai machat amata yaudrba sa olaba miyoi sing ase mirakta makhata na thamlabadi matung da hena tamthiba thodokya mayoknagane maramaduna athuma tamda leiriba lenga asina mihar asida senariba maraleba khudemapu phaduna logi matungina matik saba thabak lokhat kadabane India lenga ki thausina lamda masibu muthatnaba honabada illegal immigrant terrorist armed militant sing nek tuna noma kangdana misam miyam da onsinduna mifami pun misimina thohaliba si khudak lep kadabane loinana lamda masida ing tapa purakna bagi damak bara lengakna stipend training amasung khulai piduna nek laga sizinariba illegal immigrant armed militant singa tawnaliba supe khudakta abrogate tawgadabane loinana Bharat Sarkar ki Ministry of Home Affairs na hairiba kangbu sing ase lona yadaba lup sing ne haina khudakta ben tawgadabane haina lup manga ge maikai dagi akanamo ongda taksilakle masida tasin usinadaba leirabadi militant singna miyoiba khunai gi mayokta chathariba sida Bharat amasung Manipur lengak su hakthengna yawe habase miyamna lawroidabagi maram amata leite haire leibak miyamna akanna biyeng sangbiyo haina MC unification na phongdorakhre hauze iram damasi tangdu leitadaba irang na maram oiraga khamthengna waringai sera sida khanglaroi uraroi matagum tawningbata tawba singak tabangamde haina KCP PWG MC unification gi PRO singkhaingan bana thadorokpa zerol amana haire zerol sina makhata na hairibana Manipur da leiriba mipum khudimak sufam nompham khangdana awapa phibam ama mayongnari ngesera sida miyambu apangba siba piyam gi sak thungbu lana sijinaba asi kaidonung da lupna yengduna dei thokloi 2024-25 hairiba sahi ani asida miyam gi sakhot thaurangi amade NR EGS ki makhada job card ki thadarakliba senpham sing amade atoba hiram kya gi thadarakpa phan langge khodong chaba lawraga lup amade miyambu apangba siba siyaba ngamloi
ꯃꯃꯥꯡꯗ ꯍꯤꯌꯥꯡꯊꯥꯡ ꯕ꯭ꯂꯣꯛꯀꯤ ꯃꯈꯥꯗ ꯂꯩꯕ ꯀꯣꯗꯣꯄꯣꯄꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯄ꯭ꯔꯙꯥꯟ ꯑꯃꯗꯤ ꯃꯦꯝꯕꯔꯁꯤꯡ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯑꯃꯛꯄꯁꯤꯡ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯨꯞꯇ ꯁꯦꯡꯗꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯨꯞꯄꯨ ꯊꯧꯑꯣꯏꯗꯕꯒꯤꯗꯃꯛ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯀꯟꯅ ꯃꯤꯠꯌꯦꯡ ꯆꯪꯂꯒꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯙꯥꯟ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯃꯈꯣꯏ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯗꯨꯅ ꯃꯦꯗꯤꯌꯥꯗ ꯂꯥꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯔꯇꯤꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯈꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯦ ꯍꯥꯏꯔꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤ ꯖꯤꯔꯤꯕꯥꯝ ꯁꯣꯔꯣꯛ ꯑꯇꯤꯡꯕꯤ ꯈꯨꯅꯧꯗꯒꯤ ꯔꯣꯃꯤꯂꯥ ꯑꯦꯂꯥꯏ ꯁꯅꯥꯍꯟꯕꯤ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃ ꯃꯈꯥꯏꯔꯣꯝ ꯎꯔꯤꯄꯣꯛꯀꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯃꯌꯥꯒꯤ ꯕ꯭ꯔꯍ꯭ꯃꯄꯨꯔꯒꯤ ꯕꯥꯔꯥꯒꯤ ꯌꯨꯝ ꯑꯃꯗ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯃꯁꯥꯃꯛ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯗ ꯂꯣꯀꯦꯂꯤꯇꯤꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕꯅꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗꯁꯨ ꯔꯣꯃꯤꯂꯥ ꯑꯁꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯑꯣꯇꯣ ꯏ-ꯔꯤꯛꯁꯣ ꯄꯦꯁꯦꯟꯖꯔ ꯁꯥꯔꯚꯤꯁꯀꯤꯗꯃꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯁꯅꯥꯍꯟꯕꯤꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯒꯤ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯊꯤꯕꯗ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯐꯨꯠ 5 ꯏꯟꯆꯤ 3 ꯋꯥꯡꯉꯤ ꯀꯨꯆꯨ ꯉꯧꯏ ꯃꯁꯥ ꯄꯥꯏ ꯆꯍꯤ 38 ꯂꯣꯝꯒꯤ ꯂꯦꯡꯒꯥꯅꯤ ꯃꯍꯥꯛ ꯀꯣꯐꯤ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯑꯃꯁꯨꯡ ꯂꯥꯏꯠ ꯀꯣꯐꯤ ꯀꯂꯔꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯈꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯄꯥꯏꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯔꯦꯟꯆꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯎꯔꯤꯄꯣꯛ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯃꯌꯥ ꯕ꯭ꯔꯍ꯭ꯃꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯡꯕꯔꯝ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅ ꯉꯁꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯗ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯦꯕꯖꯤꯠ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯍꯧꯈꯤꯕ ꯖꯨꯟ 10ꯒꯤ ꯑꯌꯨꯛꯇ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯍꯨꯏ ꯃꯁꯦꯜ ꯆꯤꯛꯅꯕꯒꯤ ꯋꯥꯍꯧꯗꯒꯤ ꯌꯨꯕꯨ ꯃꯁꯦꯜ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯗꯦꯕꯖꯤꯠ ꯆꯍꯤ 94 ꯑꯄꯣꯛꯄ ꯖꯨꯒꯦꯁꯣꯔꯒꯤ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯃꯈꯥ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯟ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯤꯌꯨ ꯃꯈꯣꯏꯕꯨ ꯂꯩꯀꯥꯏꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯇꯥꯟꯊꯣꯛꯄꯤꯌꯨ ꯗꯤꯃꯥꯟꯁꯤꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯈꯤ ꯑꯊꯨꯕ ꯃꯇꯝꯗ CRPFꯀꯤ ꯀꯣꯕ꯭ꯔꯥꯒꯤ ꯑꯅꯧꯕ ꯌꯨꯅꯤꯠ ꯈꯔꯁꯨ ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯒꯅꯤ ꯀꯣꯕ꯭ꯔꯥꯒꯤ ꯐꯣꯔꯁ ꯊꯥꯖꯤꯟꯕꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯀꯤ ꯀꯃꯥꯟꯗꯣ ꯕꯠꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯂꯨꯠ ꯑꯦꯛꯁꯟ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ 2 ꯊꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯇꯁꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯕ꯭ꯔꯥꯒꯤ ꯌꯨꯅꯤꯠ 2 ꯊꯨꯡꯂꯔꯕꯅꯤꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕ ꯉꯝꯂꯒꯅꯤ ꯅꯧꯅ ꯊꯨꯡꯂꯔꯕ ꯀꯣꯕ꯭ꯔꯥꯒꯤ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨ ꯒꯣꯔꯤꯂꯥ ꯋꯥꯔꯐꯦꯌꯔ ꯑꯃꯗꯤ ꯖꯪꯒꯜ ꯀꯣꯝꯕꯦꯠ ꯑꯣꯄꯔꯦꯁꯟꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯐꯪꯂꯕ ꯉꯥꯛꯇꯅꯤ ꯏꯪꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯤꯡꯁꯥꯒꯤ ꯐꯤꯕꯝ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯥꯄꯤꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯏꯪꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ಮಿನಿಸ್ಟರ್ ಗೋವಿಂದಾಸ್ನ ಹಾಕಿ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯐꯥꯔ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯒꯅꯤ ꯃꯃꯥꯡꯗ ꯅꯥꯒꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 13 ꯊꯥꯗꯣꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯃꯤꯆꯝ 13 ꯊꯥꯗꯣꯔꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯌꯦꯡꯊꯤꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯂꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪꯇꯞꯄ ꯐꯤꯕꯝ ꯁꯣꯏꯗꯅ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ दिल्लीद मई चाकपगी थौदोक्ता मियोय अहुम सिरे साउथ दिल्लीगी मालबिया नगरदा मई चाकपदा फॉरेनर यावना मियोय 12 सिखरबा मतुंगदा दिल्लीगी तुगलकबाद एरियादा लेबा बिल्डिंग अमा मई चाकपदा मियोय अहुम सिरे दिल्ली फायर सर्विसना थौदोक थोकफमदगी मियोय 6 कनखिबगा लोइना सेंट्रलाइज एक्सीडेंट एंड ट्रॉमा सर्विस की मतेंगा लोइना मनांगनकपा हॉस्पिटल दा पुखतुना लायकनरे मई चालखिबा बिल्डिंग अदु मध्यम मार्ग लेबा नयातरा अपार्टमेंट की गली नंबर 1 दा लेबा बिल्डिंग नि थौदोक थोकपगी पाव हे फंगबगा फायर डिपार्टमेंट वाटर टेंडर अहुम वाटर बाउजर अनि ब्रीडिंग सपोर्ट यूनिट अमा अमसुंग क्विक रेस्पॉन्स वेहिकल अमा थौदोक थोकमदा थाजनखे अहानबा फंगबा रिपोर्ट मतुंगना बिल्डिंग की मनुंगदा खामदुना लेबा गाड़ी अमदगी मई चालखिबने थौदोक असिगी मतांगदा पुलिसना इन्वेस्टिगेशन सथबा हौरे हारे
Kuki na Naga misam taruk hat lamba kamzong da yumai tharabasu CM na Niti Ayok mi from the Manipur da Santi hanjale hana paudam kre. Leamai Naga misam taruk Kuki militan na tamthina hatok lamba amadi kamzong district da Kuki misam ane hatok lamba khulgi yum kaya mai thadok lamba lerabasu Chief Minister Yumnam Khemsana New Delhi da bangthokpa Niti Ayok ki Governing Council gi mi from the Manipur da Santi hanjanba haure. Sauka Taurangi Tabak Sing Kongjang Yang na Paikat Bahode Hana Paudom Kray, Niti Ayok mi from the Wangala Duna Chief Minister White Khemsana Prime Minister Narendra Modi Bu Manipur ki Sauka Taurang da Miyeng Sang Bibagi Damak Thagapa Phongdo Ke, Union Home Minister Amit Shah Amadi Center Amasung State Government na Punna Honamina Badagi, Manipur ki Law and Order ki Phibam Hana dagi Fagale, IDP Sing Kundalai Tahan bagi Matang da Phongdok Laduna, Center ki Mateng dagi Tangkak Naina Kundalai Tahan bagi Tabak, Resettlement and Rehabilitation Package ki Makada Faikale, Auzu Pawda Imung Lising Tarama Thoirom Kundalai Tahan Kre, Lem Horiba Sing Sukhwaidagi Atu Matamda, Kundalai Tahan na State Government na Kanna Honari Haina Phongdoke, Central Government Senba Sahi 2026-27 ki Oina PMAYG ki Makada Hanba Housing Scheme ki Makada, Yum Lising Mga Sabagi Ayaba PBBagi Damaktasu Thagat Phongdoke, Prime Minister Amasung Home Minister ki Lamjing Makada, Manipur tamna Santi hanjilakpa haure mahake government asi sahi asige February mari da sembane sarkar asina state asida Santi hanjil hannaba honabagi mathakta Santi le hannaba tongan ba kaung singi marakta thajanabagi mari hena session hannaba honare Chief Minister Masamak Jiribam da anirak satuna mafam aduda Santi hanjil hannaba tongan ba kanglop singi marakta thajanabagi mari amuk lai hannaba honake Myanmar manung da oirakliba phibam asi yenglaga Manipur gi ngangkhoi paring da sambal khabagi thabak hena yangsen hanbagi apamba phongdoke healthcare gi matang da lupa crore samaka marphu mathoi gi senpham CM gi haksel tengbang gi makhada sading tawkhre masagi kanabana miyoi lap 1.4 da phanghan gadore makhata na CM na ITI Polytechnic na sing baseng center gi tengbang ga loina na phibam phagar haning bagi apamba phongdoke haide Lambi da motorcycle thoduna lakpa Mahiroi ama lambi gi nakanda hauba ujau tek tharaktuna masada tasanbadagi laikhre hade thodo se Guwahati gi Bhutnath area da thokibani hade Naga taruk ki mihat akana mong da condemn tawi dialogue sa thaba khaktana Santi purapang ngamgani haina NBL na phongdokhre Kulai paiba singna phakibadagi thiba khangdana leirakhiba Naga misam taruk tamthina halamkhibagi thodo ase akana mong da condemn tawi laikhidraba singi imung manunggi awabadasu saruk yare lamdam asida hojik leidiba issue sing ase Santi oina wari watai sanaraba khakta da warushin purapang ngamgani haina former Chief Minister NBL na ngarang Jenems the victim family sing unaba lakhiba amaga mari leinana Misinga unabada maha phongdokhre mahana makhata na haikibada central government na nauna paikhalakliba thorang sing amasung administrative ki oiba ahongba kaya lakpasna maram oiraga state asigi hojik oiriba law and order ga phibam ase athubada fagalakani haibagi thajanaba lei law and order gi thabak sing ning thina mai pak na toba ngamba anauba DGP amasu lakle haukiba numit kharani asina lakliba development sing asina state asigi law and order gi phibam ase hena phagat pa mai kaida lakpa haure habisi mek seng na takle central government ki mai kaida gi su nauna cobra team sing thadarakhibaga loina law and order ga mari lenaba portfolio sing su ahong balaide miara sia kanamong da condemn tawi loina na laikhidrabagi imung manunggi awabada sarug yari miyoibagi punsi mangba habisi yamna thamosoni ngaine society aside hingsa gi mafam laite laidiba issue sing asi dialogue khananainaba amasung wari watai sanaba khaktana warusin poropangam hana phongdoke community khudimana su puning phathana ba lamdam sa Santi amasung tangdu laitaba phibam puraknaba hona ministry hojik laidiba phibam asida Santi amasung nungsi sanaba puraknaba honabada miyamgi role ase yamna sawi hana phongdoke Tanrui Biles da Kuki singna landara khre haire haukiba June mapan amasung taragi numidang da Kuki militant singna Tanrui tangkhul Naga Biles da akana makhalgi khulai sing sizinaduna akana moong da attack sa thakre adubu thodo adu da mioi amata sopan yaukhide haire Tanrui Biles media cell na thadropo cherol amana hairibana haukiba June mapan gi numidang pung ni 1 minute kunrom tabada Kuki militant singna khulasigi thangnana lairiba
Tingphai Kuki village ki front line gi bunker da gi akana mo ong da attack sa tharake mathang nungan ba jun tara da mafam khangdana lerakhiba Naga hostess daruke asiba haksang phangkhiba numit aduge numidang pung tara ga minute yang khairom taba matam da su Tingphai amasung C Kholen Kuki village da gi apha makhal gi khulai sing sizna duna tan roi Naga village ta akana mo ong ge attack sa tharake attack adu atamna na khulasigi miyoi sing hanana ba chatharakhiba ne asugumba e nai tanaba hingsa ge thodok sing ase ngasi civilized society asida mafam laite thodo se akana mo da condemn tawi hade